ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯀꯟꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯂꯝꯕꯤ ꯐꯥꯎꯅꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯅꯣꯡ ꯆꯨꯔꯛꯂꯕꯗꯤ ꯃꯐꯝ ꯀꯌꯥꯗ ꯏꯆꯥꯎ ꯊꯣꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯂꯣꯛꯇꯥꯛꯀꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯏꯊꯥꯏ ꯕꯔꯥꯖ ꯁꯇꯔ ꯉꯁꯤꯗꯒꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯥꯡꯒꯣꯜ ꯒꯦꯝ ꯚꯤꯂꯦꯖꯇ IDPꯁꯤꯡꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯀ꯭ꯋꯥꯇꯔꯁꯤꯡꯗꯒꯤ ꯍꯣꯡꯗꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯅꯣꯇꯤꯁ ꯄꯤꯔꯝꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯑꯃꯗꯤ BJPꯒꯤ MLA ꯈꯛꯇꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯁꯟꯖꯦꯟꯊꯣꯡꯗ ꯂꯩꯕ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯥꯖꯤꯠꯀꯤ ꯔꯦꯁꯤꯗꯦꯟꯠ ꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯂꯦꯞꯇꯅ ꯆꯨꯔꯤꯕ ꯅꯣꯡ ꯑꯁꯤꯅ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯂꯝꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯤꯡ ꯅꯤꯡꯈꯥꯏꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯋꯦ ꯑꯁꯤ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯊꯕꯛ ꯄꯥꯏꯔꯤꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯃꯐꯝꯁꯤꯡ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯅꯣꯡ ꯑꯁꯤꯅ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯩ ꯐꯪꯗꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯜ ꯀꯌꯥꯁꯨ ꯇꯨꯔꯦ ꯍꯥꯏꯔꯤ Ngarangdagi ngasi fauba Indian Meteorological Department na Red Alert Warning lauthokpada yauriba Senapati dasu ngasi ayuk pung 8dagi akanba nong chuba hore ngarangdagi district asida electric phangdre district asi phauduna chenba turelgi imai tapna hengalakle Amaromda ngasi numidang pung 5:40 phawbagi manungda Senapati River gi oiriba phibam kudong thiningai oire oirakliba phibam asida mari leinaba authority na turel mapana sida leiriba yum khudingmak hongdoknaba amadi section thorang lokhatnaba khangankhre hairi Amaromda Kangpopi district cheliba Gundung Turelgi imai ka hena wangkhalakle khudong thiba thoktanaba marlenaba singna section thorang lakhutkre makhatana nong churaklabadi ising ichaugi awaba mayoknaraba yai hairi Akanba nong chubadagi Ukhrul district ki Sihai Khunauda retaining wall kintharakpadagi nupi ama soklaba nupi asigi maming Atamla Saiza Chainifu Taruk Mapuroiba Ramyo Saiza kawe thodosi ngarang numitang wairam pung taruk lom tabada thokibani Atamla Saiza na masagi yungi saksangda leiringaida thangnaba yungi wall ninkhairakpadagi sokibani Kudakta district hospital Ukhrulda pukatuna laikanake Sihai Khunawasi Ukhrul district headquarter dagi Nongpokromda kilometer nifurom chatlaga leiba mafamne Cheraga sida district asida su akanba nong chubadagi Ukhrul tadubi lambi samnakhidre Ukhrul de samigi mafam kaya da su chingning khaire Rangatak kong amasung Chalong Turelgi imai wangkhalakpadagi lawfam kaya ising thumjile hairi Senapati district ki lambi kaya su ching ningkhai khibadagi phaunadri hairi adumakpu Imphal Dimapur lambi National Highway 2 di gari satok trashin yari hairi Haukiba yumza kaisa numittagi leptana churakpa nongna mahusagi punsida chauna kaiba pire Loktaki imai wangkhalakpadagi ithai vara satar ngasidagi hangle hairi Thasigi kuntaretagi hongna satar pathoktuna ising chenbadagi miyamna thong hangdoknaba taknaduna lakhibani Automatic ising sa kaya mo yamna overflow orga hababu Yung gate number 1 2 3 ngarang pungama nungwidangi pungama da gate number 3 asi sumnagi 10 cm singkhat pa hururaga akhoigi line je yagidaba amadi akhoigi department sigi leiriba generator je Yagidabadagi akhoi chikhapa yade du hujik karang ahing chupa khana sema matungda hujik che akhoi sema loyatuna gate ni makhata na chikhana nabagi damakta ko hujik silent khongba hore ado makhata ba update on pijara ke hujik ke adu badi akan mo na overflow are hujik lei ba je 769.82 yaure abistinda masi thok tramak da matam sai ga gate se ahen machine ke thadok biona haijabani adu tabi ba lekte Nong asina tampak amadi chingi turel kayagi imai wangle Imphal turel amadi Nambul turel gi imai tapna wangkalakle adubu idil amadi kongba turel di thoina imai wangkalaktre Imphal gi iramnala sing ising thumjilaktuna chatok chashinda khudong chadaba kaya mayoknare
ngasi yupung 13 makhairom tabada Imphal East ki Sagolmang Police Station na konba chanung awang lekai da sakhangdaba singna san ama nongmena kaptuna hatlaga pukre hari thodo thokom dagi meter chamrom chathoraklaga kunthra manga suba Assam Rifles ki outpost ama hanglaga leire san ama hatlaba matungda atei kharasu hatnaba tanarakba manaknakpada leiba khunja singna uhoke Pia lakpadagi nongmai maru ama fawba kaptana laklaba matungda chanung khulgi san hatkiba sida manaknakpada leiba kunthra manga suba AR na paukum amata pidabada khunja sing penadre hari Langol Game Village the Ladiba IDP Singasina, Ladiba Langaki Quarter Singasi, PWDG employee Lainanaba, July Ama Fawaki Manunda, Quarter Sing Tadok to Natsakadabani Haina, ASDC Lakram Laga, Notice Pirambasi, Hando Haina, Wakani from Pangtokre. Langol the Leba IDP Singna Sinduna Game Village, Mitei Langol John for the Leba, Ima Pantoibigi Community Hall, the Pangtokiba Wakani from Maduda, Kanana Makoi Bukaram na Hingli, Kanbibage. Lanjenaba Singh ikai khumnabiu makoi su mioibani makoibu mafam adudagi hongdok hanbiganu haiba pleka sing sejinake wakani fam adugi matangda moredagi IDP oina leiribi yensenbam sanatombina English singani kulumdagi megi thodok adudagi moredagi laklaga mafam asida leibani adubu masigi mangoinana lan hawgalakpa matamda Myanmar da tha marirom leiruraga Imphal thorakpa matamda relief camp singda changjafam launaba restart tawge haiba fawba phangkide Upai leitabadagi hanagi Chief Minister amadi lekai asta leiriba miyamga tanaraga mafam asida leirakpani adubu ngarang nahan PWDG order amagi matung ina SDC laktuna July ama fawbagi manungda mafam asi thadokadabani hairiba asi yaningde makoisu lainingdana leibanate yung kai maina tumna chakraba makoibu leifam ama hana sindana mafam asi thadokadabani hairakliba asi tawbiganu lengakna piriba mateng khara asina angang sing lairik tamba ahalamal singi mateng pangduna sufam nofam khangdana leiribani amaromda makoibu mafam asidagi chatlu hairabadi governor na free movement yahalagani haibadu thabakta onthoklo makoi masagi maramda moreda ingna chikna leijarurage haike Ladiba Chairak Sida Kuibu to O High Kaidan Okoina talk to is there to O Hiragan Akuibu Tin Biu, Moreta, Chalhan Biu, Governor Na High Changhan Biu, Lehen Biu, Adunatan Akoi talk Pasungam Zero, Akuibu to on Bagi harassment, Suto Biganu, or Daramat Pange Haraga, Migi Minusi later, but the Suto Biganu, Atuna Yariga, the Manipur government, the appeal Tausake, Akuibu, Pamasida Lehen Biu, Adugatuna. Mana haibagi matung in a free movement adagi changhangani haibado thuna pangthok piu practically oina ngasi numidang pung taruk tagi BJP gi MLA khaktagi oiba mifam sajen thongda leiba thongju kendra gi MLA thongam Biswajit ki resident quarter da pangthokre mifam aduda maru oina government semnaba hotnaba kanana luchingba oigani khanaba amadi NPP MLA amadi NPF MLA su government asida yahonnaba haiba wafam singasi khanaki hari mifam aduda CMN Biren Nambol Kendragi MLTS Bashanta Sagolbal Kendragi MLA RK Imo Yaskul Kendragi MLA TS Setaberta Jiribam Kendragi MLA MD Asab Udindi Makoi Achin Badagi Yauki de Hari Mifamadu da BJP da Kakiba Kuki MLA Tariat Kaidokraga BJP MLA Kunmanga Sarukyaduna Yaki Hari Mifamadu da Sarukyaruba BJP gi MLA S Rajen Napawmi Singh da Fundorakpada Mapungoina BJP gi MLA Singh Punsinnaba Amadi Lamda Masida Tangdu Leitaba Puraknaba Center da Dakshinaba Kanaki Hayeng Makatana Party Office da Ayupung Tramathoy da Kanaki Gani Haina Fundorakli Punsan bakatay nila. Kaya nga mo party office na po niya mo yung tawag. Kaya naman pinunta mo party office ta. Ay yung drama to ita. Okay. Kaya po niya lugar. Sa kasi man ba. Ada center da. Pasal to siya. Ado hotel ni si. Ako to Manipur ki shanti mutang khana boleh. Shanti ki mutang to so center leader singa mo na tawag niya ambil. Hey, you party office to law. Oh, kau pergi atau no? Thank you, Amarom danga sigimi famadu gamari lenana political analysis amadi senior citizen karana phungdorakpada miyang gi lenga kama lehen ba haibasi yamna mathau tare lenga adu kiluchingba adu hojik leiba manipur gi phiba masi yenglaga thabak phajana thongna leina thengna ba ngamgadaba mathau tai center gi high command na khalak paluchingba oirabasu mathongna leina center ga wa ngangna ba ngamba luchingba oigadabani madu natrabadi manipur gi phiba masi araiba oiro hairi
Manipurda chahi ani hena thorakliba thodo sigi waroisin puraknaba Government of India na semlakpa roadmap ta han leiramba aranba wakalol kaya kokhanduna achumba roadmap amana waroisin purakpada Federation of Civil Society folks na Ministry of Home Affairs ta thaungkiba point manga yawba memorandum aduna mateng panglakani haibagi thajabalai haina wari sanaba asigi consultative member Puyam Rakesh na paumusin na phongdokre Manipur Press Club ki Loktak Hall da pangthokiba paumusinga unaba aduda folks ka satminariba component body singi mihu singyauna pangthokiba paumusinga unaba aduda magna makhatara duna Ministry of Home Affairs ki maru oiba mihu singyauna pangthokiba mifam aduda folks ki maikaidagi maru oiba point manga Pukatuna, Amamta Oina, Kananaina, Kibagaloina, National Highway Singda, Chatpayadribasi, Atubada, Hangdokna Bamasung, IDP Sing, Masamasagi, Mayumda, Hanjin Hanba, Wafam Sing Yauna, Todoga Sigi, Aseng, Achuma Wafam Kaya, Tamki Hari. Magna Makata na point sing adu Amamta Oina, Kupna, Kananaina Matunda, Ministry of Home Affairs ki, Maike Dagi, Manipurgi Integrity da Ayat Apan Piroi, IDP Sing, Masamasagi, Mayumda, Hanjin Hanabat Hazaba Pirake. Magna Makata na Paring Naina Satarakpa, Wari Sanaba Asina, Hana Government of India that Lan Kalamba Wakalol Kaya Ado, Koktok Samtoktuna, Maide Lande Haibasi, Utpada, Ajobo Mateng Oiragani, Wari Sanabasi, Mahiyan Barom that Sangsili Haibayai Fondoke. Manipuri apunba integrity ki karegi wafam sidaida akhoi room khra pi badauna haidi administrative ki inconvenience lai banatra complexity of the demographic pattern adu gumbagi maungda sum maikhoina taleba Manipur thugaraga adu sengi khoke habe myam sidaida sum yaningum yaningdagum yamna clear cut oiba message ma pi dabase masigi framing of the denial se masi Government of India da khoina haji yamna clear oiba tamda yamna concrete oina thambiyu adu itagdi haiba separatist elements singna Manipur integrity ki wafam da hanjan na singnabagi pose matam pumbagi oina muthapiyu haidana adamaina tawiko Assamgi Sri Bhumi District Cheragi Kundagi Maibam Samer Kauba Kuntra Mangarum Suraba Maitei Macha Ama Masakang Daba Mio Signat None Dagi Paraga Tamtina Prukpadagi Infal Rims Hospital de like a necre Taudo Si Taski Kuntareta Tokibani Hari Soglaba Maibam Samera Si Manipur de Leba Bensar Construction Private Limited Kauba Company Sigi Makada Railway Gi Tabak Shunabagi Infal Tamna Lakpada Mahakna Tonglakiba Gari Aduna None da Thanambani Hari Nonegi hotel amada acha athak charingaida masakhangdaba mioi ohum laklaga mahakpu mamai mamit khumjillaga atopa mafam amada puraga tamthina purakhibani tungda mahakpu mari leinaba authorities singna rescue tawraba tungda numit adugi numidang pung 10 makhairom tabmatamda Imphal gi Rims Hospital da pukhalaktuna layang chathake maibam Samir mahaki oi thangba khut yauna tongan ba mafam kayada sokpagi dakfam sing leiramke Taruk Suba Kimax Inter-School Thangta Group Competition 2025 Sajelama Sung Thanglon Khongchat Sangdamnaba Dr. Kamal Indoor Stadium Manipur University da ngasidagi hawdokre hawdopagi tharamda Manipur State Kala Academy gi Secretary Sunanda Thokchom Kosem Secretary Kundra Kamashni Kumar Asik Kumar MU gi Assistant Director of Sports Dr. Chongtham Pradeep Rajya Sabha gi MP gi Bali nominee Thokchom Sarachandra amadi Kimax gi President Ningthaujam Ajit Kumar Mangang sarukya ke Thang ta na yumpham oiraga mairoi singi hai singba sing adu apun bagi pangal ama oina sagat bagi pandamda inter school thang ta group competition asi pangtokpani apun ba school kuntra manga dagi mairoi chatruk henbana sarukya riba competition asida school amongi group performance oina school ama dagi mairoi kun manga na group semduna sangdamnaraga athoi ehen tanagadauri Punsin Minabagi Wakalolda English Tara Manga dagi haurakhiba competition asi lebaki irang amadi matam-matamgi khudongcha daba kayana lepluraba matungda taruk suba oina pangthokpani school singda magi apamba subject sing longduna tamjarabasu subject asibu lauriba mairoi singda sajel kanglon sing asi mathan da tawbagi mahutta apunbagi oiba platform amada value amadi moral education saruk yaminabani bosem amadi kosemna sakangduna thang tabu subject ama oina syllabus 9 na tamliba school singi class 9 10 11 amadi 12 tamliba mahiroi sing pullaga school gi oina team amom semduna first second third amadi best discipline team khangani haina Kimax ki president in Thaujam Ajit Kumar Mangang na phongdorakle competition sida is that is me 25 ki kenoni 25 na maximum oina aduga school kuntra manga muki kenoni aduga total 600 plus haitare students sing participate toraganda tawudawa thoron
Chief Secretary na thokiba press release amada deeply regretted haiba wahi si yamna thengli amadi masina penthokpa ngamloi haina Delhi Mitai Coordinating Committee DMCC na hairi DMCC na press ta thadokpa video amada Chief Secretary na hairiba wafama si security advisor na mamangda Manipur gi ima singa unabada security force na Manipur loktho haiba order asi governor na chair loraga phamkiba mifam amadi lokhiba warep ni haiba adu lochinaba hotnabani haina lawi amaramda DMCC na kokomi gi mihu singa press Club of India Delhi da unabada su kokomi na taliba governor apology toba DGP security advisor amadi chief secretary resign to haiba demand asi phangdriba phawba khongjang handopi ganu amadi DMCC na su kokomi na luchingduna Manipur miyam ga chathariba khongjang asi mapung phana saugatli hairi moina thabak oina pangthoktribo akoigi haina hairiba akoigi responsible oriba governor amadi akoigi chief secretary adegi security advisor amadi DGP moisingse keno tawba suspend tawhanba natragana moi atopa mafamda transfer tawba moi tawdri khaidi action oina tawdri khaidi moina thajaba pire hairaga koi maning halaroi si maramdi akoi ngaibe aba ngaire e hojikti matam laitre akoi Manipur se akoi ram pu pagi mom da la ya duna majim tang leba miyam da mari ko ni la miyam akoi DMCC na akoi 2000 leba miyam Alternate Housing Complex Relief Camp Langol Zone 3 da Ladybug Mori Amadi Churachandpur GS Sham Amadi Atay members Singi Matakta Churachandpur Police Station da FIR ama lodge Torokpa Adu Maram Chade India Lengaktagi English Ngamaga Chamapal Yankai Taruktagi English Ngamaga Chamapal Humudram de Fawda Tankak Ahum Tokna Kuki Singna Makoya si refugee ni Haizaduna Sentang Loribani Housing Lam Damasida Tokli by Iranga Sida Kuki Singna Kudong Saba Longnabagi Damak Yellow Fruit Oiriba Yek Salai Lejaba Chiru Kom Chote Mayon Monsang Maring na Chingbasi Kukini Haizenduna Miam that Lan Hunab Honari Sombung Kawi Kunjau da Yek Salai Leba Yellow Furukun Mangagi Yumbi Yungadoriba Aduda Kuki Refugee Singna Makoi Yahonde Haina FIR Aduda Palakiba Wafam Ngaktabangam de Haike Kuki foreigner refugee fund haidana India government dagi Manipur government dagi talami haitare aduna 1956 dagi na 1973 wawa ahumdak makoi refugee fund jilawmi masana refugee gi organization semakanda refugee gi fund tanariba kuki singdabu federation awmina refugee ni haibada mazaida kemji yeringa ni haitare makoi refugee ni haibada sawom thokte Susamburi police station gi osida thariban masamakse foreigner oiramganeba Susambur police ki osina maki karamatamda Manipur sang khibano magi mapu ampu kana no karamatamda gi ma voter list chali magi mapana karamatam chali karamatamda lona Myanmar gi Manipur sang khibano haibado thigat pham thoel hauji sobu kabui khunjauda federation homina Manipur le leiba yek chalai leiba frup kunmanga gi oiba yumbi makoi yungi aikhoi gi longmi yek chalai leiba singda kungo doi lei Tangkul mau malam siru chote anal moyon masang mayam singsi ko yek salai lebani tapakta na kabui gamite yek salai lebani sumba yek salai leba phul mga sigo iba apun banunga ma somo kabui khujauda matam chupai oina akhoi gi yelomi yek salai leba phulto asiga ini haidana ta ngabu yumta yumba poni maseda kukina makoi gi foreigner singi phul singi maming yawim sung yawdi haidana haibagi mathau tade Southern Hills Chief Association na Kangpupi da leiba Nepali Gorkha Singda hauji satharakliba kian khanganbagi thawng asi kuki occupied amasung expansionism gi thausilni haina Mitai Tribe Union na yaringda phungdokli thausilasigi makhada Myanmar dagi chelakhiba kuki singna lamdamasigi yelomi amasung phuruk macha singbu namduna Tanthokpiba Nampuda Kuki Frupta Punchinbagi Thausil Chathari Asiguma Thausil Lasiki Mayokta Lamdam Masida Kundaminariba Yalomi Amasung Leminariba Frup Singna Wakal Taminaduna Punna Tengnaminaba Mathautare Myanmar Dagi Chansilakiba Kuki Jo Singna Manipur gi Chingi Lamdam Singda Leptana Kunda Salakliba Manipur Yauna Thangnaba State Amasung Country Sing Thugairaga Makoigi Oiba Jalingam Kauba Lebaka Masemnabagi Thausil Chathari Thausil Lasiki Makada Yalomi Frup Macha Singbu Kuki Frupta Nampuda Yaholi Anoba Kul kaya semgatli Tampaki Panchayat segment kaya bu District Council da namduna hapchilli
ꯊꯧꯁꯤꯜꯁꯤꯡ ꯑꯁꯤ ꯆꯠꯊꯕꯗ ꯌꯥꯗꯕ ꯑꯃꯗꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄꯗ ꯐꯨꯔꯨꯞ ꯃꯆꯥ ꯀꯌꯥꯒꯤ ꯈꯨꯟꯒꯤ ꯆꯤꯞꯁꯤꯡꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯃꯁꯨꯡ ꯄꯨ ꯆꯩꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯧꯖꯤꯛ ꯀꯥꯡꯄꯣꯛꯄꯤ ꯑꯁꯤ ꯀꯨꯀꯤ ꯑꯣꯀꯨꯄꯥꯏꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡ ꯇꯛꯊꯣꯛꯅꯅꯕ ꯊꯧꯁꯤꯜ ꯀꯟꯅ ꯆꯠꯊꯔꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯈꯣꯡꯗꯥꯐꯝ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗꯒꯤ ꯌꯦꯜꯂꯣ ꯃꯤꯁꯤꯡ ꯄꯨꯟꯁꯤꯟꯅꯗꯨꯅ ꯁꯤꯡꯅꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯕ ꯂꯅꯥꯏ ꯒꯥꯔꯤ ꯀꯌꯥ ꯃꯁꯤꯡ ꯈꯪꯗꯅ ꯈꯥ ꯊꯪꯕ ꯒꯦꯠ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯒꯦꯠꯇ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯔꯛꯄꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯑꯀꯥꯏꯕ ꯄꯤꯕꯇ ꯅꯠꯇꯅ ꯑꯦꯛꯁꯤꯗꯦꯟ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯒꯦꯠ ꯑꯅꯤ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯅꯕ ꯍꯥꯏꯖꯈ꯭ꯔꯕꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯈꯥ ꯊꯪꯕ ꯒꯦꯠ ꯉꯁꯤꯗꯒꯤ ꯊꯤꯡꯖꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ DMUSUꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯆꯂꯥꯝꯕ ꯈꯥꯡꯉꯦꯝꯕꯝꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯒꯦꯠ ꯑꯅꯤ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯅꯕ ꯍꯥꯏꯖꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯒꯤ ꯂꯝꯕꯤ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯛꯍꯜꯂꯦ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯈꯥ ꯊꯪꯕ ꯒꯦꯠ ꯑꯁꯤ ꯊꯤꯡꯖꯤꯟꯈꯤꯒꯅꯤ ꯐꯣꯡꯗꯣꯛꯈꯤ Southern Gate hajaba tare University asige campus manungna channa leiba Southern Gate asi thingjinjare kari maram gino haiba matamda ngasi fawada University asige Vice Chancellor na amasung register na ai ba serol kaya ama governor da koi security ani deploy tawinaba hajaba matamda ngasi fawada action tawbirakte adubu ngasi fawada governor gi side action ama talorok tabana maram orakanda ngasige Southern Gate asi koina thingjinjabani satra sing amasung oza sing पुनमक्ता अकायब पीबता नतना छात्र सिंह एक्सीडेंट होए कोइलास थागनी हाइदुना लंबी कोथोक पिरे हजु फावा लंबी कोइलास थाबगी फिबमसु कैसुबा अहोंबा लेत्रे इवन स्टूडेंट्स अमसुंग टीचर अमसुंग नन टीचिंग स्टाफ सिंगी गाड़ी मांगमने सिंग थोलकपागी इंसिडेंट मयाम अखोय थेंगनाजरे हाइरिबा प्रॉब्लम सिंग असि सॉल्व तौबिनबगी दमक्ता गवर्नर की साइड तगी सिक्योरिटी डिप्लॉय तौबिनबा यूनियन की साइड तगी अकनबे एक्शन लौजरी हौजी पावगी मर थटना अतेन ब्रेम तलोचरी I gaming Ahibamjit Kumar Singh NEET UG 2022 exam da Manipur gi oina state topper oiraki and I am a very proud student of Comet Coaching Institute. हक्चांग फन थमगे हाइरबदी इरमदा मसिमक्तदा लैबा ख्वाइदगी फरबा हॉस्पिटल सिंगी मनुंगदा अमा ओइरिबा बबिना हॉस्पिटल लेजरी मफम असिदा थाजबा यारबा अमदी सेल यामना चंगदना स्पेशलिटी कुन हेनबदा अना लायेंगबगी खुदोंग चाबा पिजरी पेडियाट्रिक्स कार्डियोलॉजी कॉस्मेटिक सर्जरी अमदी स्पेशलिटी मखल मखा कयादा अखोगी स्पेशलिस्ट सिंगना मरिक चुमना थवाई हक्चांग याउना लायेंगजरी अदुना स्टेट वांगमदा अमु करीगी चटलुगनी अखोगी मणिपुरदसु होगिक्ति अवांगबा थाकी हेल्थ केयर फंगलबदा मतम मांगन बिरगनु सेल हेन तिंगन बिरगनु अखोगी स्पेशलिस्ट सिंगदगी मालेमगी अफब थाकी लायेंग पताप युमफम ओइबा सर्विस लोबियु बबिना हॉस्पिटल where hope meets compassion अकुपमरोल की दमक बबिना हॉस्पिटल सजीवा जेल रोड खाबई सोई इम्फाल ईस्ट लेंगसिंग बिरउ नत्रगा अखोगी फोन नंबर 6909390666 ता कॉल तौबिरउ होंगलगलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनरी अदुना हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखनली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फावदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदी कुचु कुमेन सेंगहलक्ते खुदिंगमक्सिबु गाक्थोके हाइरबदी जोलिप 100% नेचुरल सिरप अमदी कैप्सूल जोलिप 100% नेचुरल सिरप एंड कैप्सूल
Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwai gi maru riba liver gi damak dadi kari section thorang lo bir. Novochem health care gi original lipsa 5G na adom gi liver son badai ngak thol. Liver gi mapang kangkalan badana tana hakchang pumba gi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novochem Healthcare na sajaba original lipsep 5G ahum lobada coffee cup ama free da hapchari. Matamgi nungsit nungsa amadi aying asana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break ki matung na memu taram nokchari makata pauda leisabi khaktagi oiba loop ama oiriba Manipur chanura lamjing loop marshal Bisnupur gi sahi ama mapung pharak pagloina na ahanba kumon thoram ngasi morangyum khaiba mamdop ta pangthokre ngasi loop asina sinduna pangthokiba ahanba kumon thoram aduda District Bar Association Bisnupur gi president wahengbam lata ampal gi president ima ningthogjam ongbi thamba leima marshal Bisnupur gi convener moirangthem puspa chanuna athoiba mithunglen singoina saruk yakhe Thauramadu Manipur ge tongan mafamdagi lakpa CSO sing amasung maira paibi lup kayana saruk yakhibaga loinana haujik loishandriba Manipur gi irang asida laikhidraba thoba singi mafamda ikai khumnaba oina minute ama 2 minute lepke ahanba kumon thauram pangthokpa aduga mari leinana nungge warol piraduna marshal gi co convener moirangthem nirmalana Masal hariba leisabi khaktagi oiba loop asi semkhibagi maramdi Manipur thugaina basinba kuki singna maitai ki mathakta haurkliba lan asi haujiksu loishindana leiribani asiguma kangluk ki irang asida ima loop kaya amadi mabung mokpa oiba singna Manipur kaidana ba loriba thodang asida leisabi ekhoigisu thodang kharadi lofam thoi khanduna masal haiba loop asi semkhibani maram aduna lamdam asigi leisabi singna masal da yauduna ima leba ki damakta angamba thodang lominasi haina phongdukhe Lengang mapu pandaba lamdam haibu tasengna orbani akhoi ngasi thongeba kuseni lana sida akhoi tasengna state government su center government gi yaka yeng na dum laire ada central government su kari su koi keda na da happy de keda thong sabi de monda na ta tardi ngasi su koi badai koi da Manipur se khambi me horam ni se me horam moida bani ana state government su center gi yaka yeng na sunna dum laire tasengna hamzani gi bawang di Haiba masing yam lama varat ki lami sing suna tasene koi ki iramdam sida santi pusilak pada kadai pawba role lo prabage mapoi na kadai pawba koi ki damak ta ngak sen migrage haiba sini mayam da hamzane ki bawang se aduna ngasi koi se lenga mapung su pandre wakat ningai su leitre wakat phang su leitre machi khuding da mikap mirau phodana pit thale akoi ngasi lamdam mas lai ba janura khuding mikap thoglase akoi iramdam imaleba ki damak ta akoi su khopam chena akoi leirina akoi gi imam da taduna leiriba tangai phatana tawfadraba yadraba thogaya mani khanduna akoi puna bak thogat minasti akoi puna bak mikap thokpagi tanja ado hendokno oirabani Coalition Against Drugs and Alcohol Kadana September 19 English sangani tawtagi hauduna nisaki mayokta sangshilakpa thabak thoram singda hena khudong chanabagi damak matamgi oina kadagi thomi singda tongan ba topic singda yumham oiraga training piduna lakpagi sarukam oina ngasi konung mamangda leiba kadagi head office ta Hizam Priyo Kumar president kadana haudokre Thoromaduda kadagi secretary organization mayangba budi su sarukyake KMC punna thomi marfuna sarukyaduna pangthokre thoronga mari leinana ningthaujam Doret vice president kadana phungdokhibada haujik Manipur da inkhalakliba naha singdagi hauraga al phawba yu amasung guli da laicuduna noma kangdana siraklibasi
uba phangle maramaduna tungi mirol kanabagi damak punna hona minaba matam oire lekai lekai gi leiriba club amadi ima mera paibi singsu nisa thingbagi thabak thoramda chobo thongdang lobagi tangai fataba lei manipur lengakna su nisa thingbagi thabak thoramda akanbam yeng changpham thoi masina trabadi tungi laibak kari oigani haiba ngamde haike Universal Friendship Organization Southern Headquarter number 5 Hyanglam Wabagagi Kunmathoi Suba Raising Day Celebration Thoram Ima Ayang Leima Haraupung Therapy Sakta ngasi pangthokre Universal Peace and Love Haiba Moto da pangthokiba thoram maduda Lamyanba Enterprises ki proprietor Dr. Ilangum Amit Kumar na UFO Haiba Organization asi Luching Purel amagi makhada yamna discipline laina kanglon kaidana chatpa organization amani Manipur gi chiraba matamda Manipur gi saktam kaiba yaroi haina leikibasi UFO kaktani hauji Manipur da leiriba CSO singna irang khara hek lusilakpaga Delhi kiba aduga hek halakpaga irang du lushin kiba haujik adum miyamna thengnariba sini mak na makha taraduna maitei haiba furup asi ipa ipugi haktaktagi kanagumba amagi mafamda ngak noloktriba furup amani sahi lising ani henbagi puwari leijaba kha nongpok Asia da yamna matik makul leina palamba ipa ipu singduna ngasi fawba kanagumba amataki mafamda ngak nonkide haibasi ikhoina khangpham thu I haike कोई मिले ऐसे कोई पाई तो भी हाथ तक तकी करना आगे ममोगी मफम दा नर मलोते बा अदु गुमावा फुरुपम मकनी सही लिसिंग अनि की हेमगी पुवारी ले जबा खान को के सियादा यामना मतिक मगुल लेना पालनमा कोई पाई को सिंगना नसी पावदा करना आगे ममोय तकी मखादा नकनो खिदे ऐसे कोई हिस्ट्री न साखीनी Umanglai haraubagi chana lonja sing ningthina ngaktuna thamnaba pandamga loinana kanglai umanglai harauba haiba asida nongpo ningthau apan thoibi trust utra masana sinduna thobal nopok chingda chathariba 7-day workshop ke ngasi marini chanba numitta lokta rol amadi lai haraubada phamnaiba amadi thogaloi singna logadaba thodang haiba hiramda khananaina duna pangthokre Ima Hospital Management Team na Hospital Linkatliba asi miyoibagi thawai kannaba honabiu paisa tanaba mawongda anaba singbu phajinduna thambiraga thawai manganbiganu haina kaksinglam khaida leiba khangsim khuldagi sangraidar tongtangna phongdokle chaliba tha asi kulumdagi dumidang pung 10 makhaida maki mapuroiba khamran sel tontang chahi ubumanga Thabak narakpadagi kaksing kaitel da leiba Ima Hospital da khudakta pukatke mafam adu yobaga Dr. Singna ECG na chingba test kaya tawkibaga loinana heart attack ni haiba khangbangam ke aying chupama hospital adugi Dr. Singna anaba adu treatment tawribani haiduna thamke nongan bada atopa Imphal ga hospital amada puragi haike adumakpu makoina test tawgadaba watli haina adum lehen khibani imungi kangpuna haiman badagi ayupung nipan helakpada sija hospital da pukalake adubu pung khara like an aramlaga like hidre Ima Hospital asida matik saba kuchuklai su leitaba heart attack ki sab saba treatment phangan ba ngamdaba makoina heart attack tawbadagi kanba ngamnabagi golden hour gi manungda anaba adu sel lahodaba yade haiba matagum asum phajinduna thamlaga test tawribani treatment piribani haiduna lehelabra haiba asi chingnadaba ngamde heart attack tawraba mahaki mapuroibabu kanba yabagi matam golden hour bu Ima Hospital na manganbadagi lekhidre makna makha tarakpada amuk asigumba laibak thiba thodok ama amuk thoktanaba anaba singdu phajinduna sindanpham oina tawbiganu miyoibagi punsi kanba haibasina ahanba pandam oibiyu haike mi hinangai gi namak hospital li haibse ai Manipur gi leiriba ai khoi ai su hojiki result yangla ai imung gi doctor singna si soi balai re ai khangde ai su khangla moi adumai da khangdaba myam su yeng lakani moi gi objective si mi kanba oi hallo haibse ai khoi message feeling ne doctors singna ai gi thamoi so ko si ubi raga nakoi gi profession singni kanbi profession si to se na tawio haibse na appeal tawjabani Paumi singa unabaduda Margaret Kaubi lekidrabagi mamau nupina mahaki makubogado heart attack ni chingnaba leire madu oirabadi Ima Hospital gi maikaidagi karigi damak makata na confirm tawnaba iga mari leinaba testing angiography amadi echo na chingba tawdriba karigino aduga cardiac monitor karigi haptribano hospital asida matik saba equipment amadi specialist doctor leiti haina
खंगलबदी करीगी अटोप हॉस्पिटल दा रिफर तौद्रिबनो हॉस्पिटल अमा ओइरबदी पेशेंट कनबदा फर्स्ट प्रायोरिटी पीबीयू पैसा तानबदा प्रायोरिटी थंबिगनु इमा हॉस्पिटल ना मतम चाना मतिक चाब ट्रीटमेंट तौबिरंबा अमदी रिफर पीबिरमलबदी महाकी मकुबोक अदु कनबा ngamlambsu yai haike ट्रीटमेंट फजन तौरमदी ngasi se ipase le asom hana mangroi daubane aduna hayeng tungdasu asin lairibam neighboring place dum hospital ni na miyam su lakhini miyam treatment dawsu lakhini adunina treatment taw balakda moina fazana intervention lawningai fazana treatment tawbiyo haibado careless oina mi life se manghan se khoina pamde aduna khra treatment tawbase moisu fazana tawbiyo haibado negligent tawbase khoina pamde haibado haining bine handakta bihar da pangthokhiba khelo india youth games da thangta hairiba masana sida gold medal lokhiba india gi atopa state ki sanaroi singdi magi state government na thabak amad incentive piduna pukning thogale khelo india youth games da manipur na overall team champion lorokpatadi manipur government na thangta gi sanaroi singbu karimata pukning thogati haina dr huidrom prem kumar na national gi thak ta pangthokpa marfudantai suba thangta revival day gi thorom da haikre yumnam huidrom da leiba thangta sanglen da pangthokpa thorom adu da magna makhatana English singa magasani pal marfudrama thoida thokiba Anglo Manipuri war da Manipur na British ki makhutta maiti hauraba matungda thangta asi takpi tamiba yadana sitharaga leiruraba matungda RK Sanahalga lamyan bahizam irabot ka punna hotnaduna Surasan Maharaj na chairman oiduna ahanba oina English singa magasama pal kuntra marigi me tang kuntra da linkhat khiba Nikhil Manipur Mahasabagi ahanba mifamda nipan subada warip lawduna Manipur thangta asi amukhana hingat handuna Manipur da thangta asi takpi tamiba haurke Namida dubu ningsingba oina marfudantai suba thangta revival day gi thoromasi pangthokpani haike Manipur gi thangta isdi yokhat pi gi hai targadi Manipur gi miyam na wazari ba thangta tawu singsin wazari bisida sarkar na chukari wali gen yingsan birga chen thumda khara pibi phai koi gi job facility di thamu koi certificate se kai gi school college de ming chan bada amadi Manipur gi thawak lawbada certificate se yadi aisi aina media da mu thamjara kan masim dang yan birga di thangta se hingani aikona su north east game da yauna na tanabadigi tripura gi north east pangthok da north east game da soidani yawrani aise aina Manipur government yauna ai pau se thamjari bani masi government gi mathau ni koi khelo india youth game da natana khelo india indigenous game sing da su thangta se yawgani Howjik sanabagi pau akogi senior sport journalist Ben Thogimdag lobirasi National Sub Junior and Junior Powerlifting Championship ta National Sub Junior gi KG Sama Supna Mangada National Record Holder Akam Devras ngasi Imphal International Airport ta club amadi lekai miyamna haraute amna okre Akam Devras Kwakatel Akam lekai dagi Akam Rajesh amadi Akam Ongbi Sobita gi machanupa aton bani haukiba me kundagi kunmanga fawba taramari suba National Sub Junior and Junior Classic Men and Women Powerlifting Championship Rasmata Jijan Convocation Hall Siva University Kolhapur Maharashtra da Akam Devras Singh squatting amadi bench press da gold medal ani lorokpa ngomkibani Devras na squatting da national record thamduna Manipur gi mingchat purakpabu pungning thogatuna Kwakatel Akam lekai gi miyam amadi club na airport ta haraute amna okay Manipur Chess Association ki miyeng makha da Kanglei Chess Academy na sinduna thasi kunmapandagi sanaroi taret yauna nupa masa amadi nupi masa chess sanaroi chamaga marfudra taret na saruk yaduna Laima Academy khongman mangjilda chathariba ahanba Kanglei Chess Academy Inter School Chess Championship ki ngasi manga suba round loikhibada KS Nowboy Dayananda Thodam Lemba Sogaijam William ba Moirang Themna point manga phangduna mangjil thaduna chatle Mangal Elangwam Nadia Sogaijam Kuman Instian Maibam Dines Sabungbam Brian Kumukcham Sinthoiba Ningsemcha Amadi Yaishna Swaramna point Mari Hizam Arbin Siddharth Sanglakpam Yaikomba Huidrom Amadi Pritchard Elangwamna point Ahunga point 3.50 Fangdunu Chatle All Manipur Sepak Takraw Association ki miyeng makhada Kanglei Yelho Chengakna
Sinduna mathang tha June Nipandagi Uche Konjut Athletic Club ka kusabnaduna ahanba set level Nupa Masagi Sub Junior Mini Amadi Junior gi Nupi Masagi Sub Junior Sepak Takraw Social Awareness Trophy UYSC Ground Kombo Chekon da pangthuk lagani. Hauzeroi bada maroi pau amona pisari. Akan manong na maram moiraga chingning khai badagi National Highway 37 lami faunadre makha tana nong churaklabadi from kayada ichau thokpa yaban phiwam da leire. Loktaki imai wangkhalakpadagi thai vara satar ngasidagi hangdokre hairi. Langol Gambles da IDP signal ai balenga ki quarter singdagi hongdokro haina notice piram babu yaning da phongdok tuna wakani pham chatakre. Amadi BJP ki MLA khaktagi oiba mi pham ama sanjen thong da leiba thongju kendra ki MLA thongam beswazet ki resident quarter da pangthokre hairi. Ngasi gona dia istimena pizza pau matang solution jare mieng tabiri